Ex-Chief Minister N.Biren na ngarang Amit Shah unnakhre Manipur President rules thamkraba matung anouba leingak ama semlakpa yabagi inggit kyamurum phanglingaigi cherakta ngarang numidang pung 10 rom tabada ex-Chief Minister Nongthomam Biren na New Delhi da Union Home Minister Amit Shah unnakhre atopa kana yauhandana makkoi anikak Chikthanakhibagi maram chap chana khangba ngamdre adumakpu makhoi anisigi hanadagi hauna naksinana thabak tawminarakpani matam supada Union Home Minister Amit Shah na haiba induna ta lakhibani thajaba yaba mfamdagi phangba pauna hai anouba leingak ama sembagi matam yamna naksilaklaba asida Chief Minister ohengadoriba misak ama BJP gi Central Leadership na soidana khallagani hyriba misak adu Union Home Minister Amit Shah na su khanglamgani maram maduna Nongthombam Biren bu thawaina kauraga unari basigi maruoiba maram mahakna leader claim tawrakkanu atopa mioi ama se minister ohenbada nahakna sawallu haiba na ama natragana mahakna lusingba leingak ama lingnanabagi poram yatminanaba oiraba yai adubu Nongthombam Biren na amuk hana Manipur gi se minister ohenba haibasi party manungdasu MLA manungdasu khara yanadaba yawbana pak hena oithokadaba mande Masigi sumathakta Kuki MLA Tarana leingak sembada yawgani yawre haina ningai tawringai asida N.Biren amuk hana se minister ohengani hairagadi leingak sembada Kuki zo MLA Tara suk yawgani haibagi thajaba leite adubu Nongthombam Biren haujiksu mapangal leiba MLA kharana adum yaba miyoinina anouba leingak ama lingnaba honabada mahakki mateng tangai fadana changli masimak BJP gi national leadership na ubanina mahak kauba oiramgani hairi ST list tagi any Kuki trap lakthoktre fawa mikok thiba yaroi thado haujiki fiba masida asumba missing phangba ngamgani thajadre Schedule tribe ki list tagi any Kuki trap lakthoktre fawa Manipur da mikok thiba gi thabak paikhatpa yaroi haina thado NP Manipur thado Student Association amasung thado community International Thadurak Patrol Amana Fongdurakle Yana Ningai Oiriba any Kuki tribe ki matangda Yanaba Purak Tringaida Mikok Tibagi Tabak Pakhalabadi Matung Tarakpada Pamdaba Thagdok Katholak Payai National Register of Citizen NRC Update Tawdringaida any Kuki tribe ki wafam asihana Laikhai Tagadabani Maduna Trabadi NRC Pangthokpagi Wahanthok Lairoi Kumja Lisingani ga sumna ahum da political gi ithin changba maongda any Kuki tribe pu schedule tribe ki list chalhan khibani mapa lebak tagi ayaba yawdan changlakhiba mitop sengna masigi khudong chaba lauraga schedule tribe oiduna constitution gi khudong chaba kayamarum phangduna leire asiguma fiba masida mikok tibagi tabak paikhalabadi Manipur gi demography da chauna akaiba thogan bagal loinana yellow fruit singi right manghanba oina thokani haina sucherol asin phongdurakle kumja lisingani ga tarani pan lisingani kulhumdoi amasung lisingani kunmari da Manipur lengakna schedule tribe ki list tagi any Kuki tribe lokthoknaba Cabinet ki warep loba laikre haina paladuna cherol asin hai state lengangna recommend tawkiba wafam adu hauzik Registrar General of India da panduna leire singi district singda hauzik oiriba law and order ki fibam yengruragadi hiramasigi matangda center na panthaba tawkuna thabak paikhatuna schedule tribe ki list gi any Kuki tribe oktokadabani madugi butungda NRC amasung census ka mari leinaba thabak thoram paikhatkadabani hauzik oireba fibam asida kanglon sumna mikok thibagi thabak paikhatpa oithokloi haina paladuna thadau singi loop asina hai kanagumbana thadau haibasi tonganba kanglup amani haiba khangdaba yawi thadau di Kuki jo furuk ki manung chande Manipur lengak amasung center na Kudakta mikok thibaga mari lena paikhalliba thabak thoram sing lepkadabani karigumba schedule tribe ki list gi any Kuki tribe lakthok tringaida mikok thibagi thabak paikhalabadi maduda tholakpa phawa phata punamak ki tek lengakna pugadabani hairi Combined Security Force nampham anida tharamba popi pambi sing yantatuna manghankre loksang sing mai thadokre police control room na ngarang numidang thokpa cherol amada ngarang security force na forest department ki personnel sing amasung Churachampur district executive magistrate ama yauna district asiki rehingyang police station ki jurisdiction ki manung chaliba sangkong hin range ki ekar tara rompak pampham na tharamba popi pambi sing yantatuna manghankre hairi mafam asida popi pambi sing yantapada tana masibu thabada sinaba thamlamba thom urea amasung experiencing busing manghankre hairi Amaromda ngarang su combined security team na forest department ki personnel singa khusomna tuna Kangpokpi district ke Cycle police station na koliba as Konompai village amasung Dangland village ki chingmai da ekar yankai manga romda pak pampham na tharamba popi pambi singa tuna manghanke combined team na popi pambi singa thapadana masigi damakta saramba loksang mari fertilizer ki vaccine pipe amasung herbicide sing basing su mafamadu da mai thadok na manghalam le hairi panba yabadi hauji popi pambi sing thaduna
mapan satlaga mahai yanaba horakadoreba matam asida combined security force na mari leinaba executive magistrate sing amasung Manipur lengaki umang loisanggi official singa loina pobi pambi singa hatuna manghanbagi thabak sing tongan ba state asigi district sing the left na chatharakli border fencing kakthal lambaga mari lenena molsam police station na FIR ama lokotuna thigatpa hokre Assam Rifles ngam khoi ngakpagi tawdang lawriba Indo-Myanmar border paring ge fencing kakthal lambagi tawdok asina Assam Rifles la miyamna sauna wahang hangnarakle tha asigi taramari amadi taramanga gi lonaba ahingda Sandan district ki Khengzoi block molsam police station na konba new samtal manaki LH Jamnong 5 village ki manakta leiba Indo-Myanmar border pillar 62 amadi 62/2 gi manung da khaba meter chamga kulom sangba border fencing ki makong nimputre longkak thalamba ki thogdoka mari lenena molsam police station FIR ama lokotuna thigatpa hokre hiramasi ki matang da press na phangba paw amagi matung inna border fencing kakthalamba ki thogdok adu kanana kari ki damakta kakthatlamba no haiba khangba ngamdrabasu KNABPDF amade Manipur da best of Kuki village volunteer Eastern Zone gyapon balan mina chataramba yai haina chinare thogdok thokpham da hen ba security forcing sangsinduna thibo humba ki tabak chathaba hokre hari panba yabadi Technopol district ke More police station konba border pillar number 77 ki manakta leiba Assam Rifles ki camp amage manak maktada border fencing ki makong tara mga kakathalambagi thogdok loidringai Chandel district ki border pillar 67 amadi 68 ki manakta leiba Sangpol village manakta hokiba chahi ki December anegi numidangda meter chani rom gi border fencing kakathalambagi thogdok su laikre thogdok odu thokraba matung mafam madu da hana mathau tawriba Tarakatare Suba Assam Rifles ki mathakta BSF first name singsu deploy tawguna laikrabani adubu December anigi thogdo aduga mari lena police na FIR ama lokhatuna thigatpa hokrabasu senari ba mioi amata phaba ngamdana leiringai cherak asida Assam Rifles na mapungoiba thodang laguna ngak seliba border pillar number 62 amadi 62/2 gi mafam singda amuk border fencing kakhalambagi thogdok tholakhibani India lenga ki Ministry of Home Affairs ki Border Management Secretary Dr. Rajendra Kumar Nalusingba miyoi kangbu amana handakta Manipur da lakuna Indo-Myanmar border paringda fencing khabagi thabak yengsilamba tha ama fadringagi amuk border fencing kakhalambagi thogdok asi tholakhibani India amadi China Pakistan amasung Bangladesh ka lonaba border paringda kanglon kai na mitop sangba thingnaba kanna honarabasu Manipur gi oina Indo-Myanmar border paring asidi yengsin binaba leitraba amagum leiri Indo-Myanmar gi ngamkhoi ngaknaba thodang lawriba Assam Rifles na leina masak khangdaba lamhen tu henba singna India gi nation security da singnarakuna kanglon kai na mitop chathok kasin yanaba border fencing tatana kakthatpagi thabak chatharamliba asi matau karamnano mafam adu da leiriba Assam Rifles na kari amata khanghodrabara natragana una thadokkhibra haina sum yamna chaun hangnarakli Accident thokpada asokpa hana yengana lambidagi nga laknakre Bihargi Stamai district ta laibak tiba thodok ama oina lambida khudong tiba thodok thokpadagi asok apan yawbada lambigi nagyeta lairamba miyamna asokpa adu hana yengana thodok aduda lambida chaithokhiba nga sing laknga duna leikhi haina agency gi pauna phungdorakle ngarang ayu anganbada class 7 tamliba Ritesh Kumar Kawa Mahiroi amana coaching class ki damakta lambida chatlingaida pick up truck amana thomduna asokpa apan nangki pickup truck adu nga kaya haptuna purakhi bagari ni amasung Ritesh Kumar da thomlaba matung lambi gi nakanda longsinduna purakle banga sing adu lambi da loina mang haidoki hairi thawdok adu da Ritesh Kumar sathina sokula lambi gi nakanda ta adu leirabasu lambi gi nageta leiramba miyoi singna asokpa adu mijeng changguna layang sangda pukhatpina ba hona bibagi mahutta Pickup truck adudagi haidorakhiba nga sing adu laknga duna leikhi tungda Ritesh Kumar gi mung manunggi miyoi sing namphom aduda yoksilakuna yenglubadadi mahak siduna leiramkhi haire Dupi amagi kai khumna manghanbagi maralda miyoi ani phadok pikre ngasidagina sahi mari lomgi mamang September ama lisingani kun matoi gi nungtin pung amarom tarakpada dupi ama bukai khumna manghan bikhi haiduna Imphal West ki Women Police Station da file tawrakhiba complaint report amagi matung inna police station asla lokolakpa case ki wilda ngarang ko na miyoi ani maral laire haiduna phadok pikre ngarang fast track special court number 1 Manipur gi Special Judge R.K. Memsa ki court na lakthokiba judgment amasung order ki matung ina maral leire haidun lakthokiba miyoi anidu ki maming uchiwa leirak achobadagi Dayananda Haikruzam Elas Deya sahi kuntra nipan apokpa Hayes
Ibomsa Maite amasung mafam asimaktadagi sagol sem sanahan sahi 38 apokpa S Manikawi court ki order asigi matungina nupi asina departmental store amagi manungda tumduna leiringaida makoi anina mahaki kaikumna mamanghan bikibani hairi makoi anina fazidaba thong asi sataba matamda departmental store adugi maningthong mayada sakhangdaba miyoi amana makoi ani bungak senduna leiki hairi thogdo asi September ama lisingani kun matoi gi nungtil pobop ta thokrabasu logyo oiba knowledge lehodabadagi victim asina haidoraklaba matung December 3 da complaint report adu file tawrakibani hairi report asigi matung in Imphal West ki women police station na Pokso Act ki section 6 amasung IPC section 34 ki makada case FIR number 40 close 12 2021 register tawguna lakhatkibani police ki makaidi ki janari bombiyoi ani asi fabagal loina tatarakiba investigation ki matung ina case asigi charge sheet kota langkhat lakpadagi court asina special trial Pokso case number 12 of 2023 lokhalaga masigi wal satharakibani hairi adumoinamak tawdog asigi matangda police ki makedigi case asi Pokso Act 2012 amasung IPC section 34 ki makhada lokhalabasu prosecution ki makedigi di Pokso Act ki section 6 ki makhada wal sathanaba charge frame tawba ngamdabagal loina court ki makedigi su convicts ani asinak common intention da thawong asi tharambana court ki makedigi makoi anibu IPC section 376 D gi makhada mara laire haitna lauthokibani panbayabadi case asigi hearing December 19 amasung tha asigi tareta pangthoklaba matungda reserve taguna thamlakkiba while asigi judgment amasung order na ngarang court asina lauthokibani hai BJP के नेशनल प्रेसिडेंट इलेक्शन थासी कुंड पांगतोलगनी नितिन नबीन अनकंटेस्ट ओइना खल्लाबा यारी लुरिंग भारतीय जनता पार्टी BJP नेशनल प्रेसिडेंट JP Nanda की प्रेसिडेंट ओइबगी ताम लोइसिनखिबगा लोइना पार्टी असिगे anouba नेशनल प्रेसिडेंट खन्नबगी था असिगे कुंद पतम पिख्रे पार्टी असिगे नेशनल रिटर्निंग ऑफिसर के लक्ष्मण नथोकपा ऑफिशियल नोटिस के मतुंग इन्ना hyriba इलेक्शन असिगे दमगदा था असिगे 19 गी नुंगथिल पुंग अनि दगिना पुंग मरी फावगी मनुंगदा कैंडिडेट सिंगना नॉमिनेशन फाइन तवदबने अदुगा मखोइगी नॉमिनेशन विड्रॉ तोबगी मतमना नुमित असिगी नुमिदा वरंग पुंग मंगा दगिना तरुक फावबन हाइरे अदुगा कैंडिडेट सिंगना पिसलक्किबा नोटिफिकेशन पेपर अदुगी स्क्रूटिनीगी मतमदा नुमितुगी नुंगथिल पुंग मरी दगिना मंगा फावगी मनुंगदा तवगनी हाइरे करिगुंबा बोट तवगुना नेशनल प्रेसिडेंट खन बतारबदी था असिगी कुन हाइबदी बोट हेगलोइबगा अनौबा प्रेसिडेंट की ममिंग लाउथोकने फम असिगी पांगथोकदौरिबा पोल asi Delhi da leiba party asigi headquarter dani haire BJP gi manungdagi phangba paw amagi matung inna hauji BJP national working president gi fampari ba Nitin Nabin ase party asina an oppose habadi atopa contest tawba candidate yaugna party asiga anouba president oina hablakpa yabagi chawna oithokpa lai haire maramdi Nitin Nabin asi BJP gi makok thongba maru oiba prime minister Narendra Modi amasung home minister Amit Shah na phongna sawalli haiba mamangda uthokkiba laire haire Kumza lising ani kunmari da Indiana malem gi khwaidigi yamba diabetes missing leiba leibak oikre study Kumza lising ani kunmari da miyoi million marfu diabetes ka sagona duna India gi malem gi oina ni shuba leibak oike China million chamaga nipu nipanda ahan boiraga USA na ahum suba million kuntrama panda leiki haina The Lancet Diabetes and Endocrinology Journal gi study amada phongdorakli Belgium da leiba International Diabetes Federation amasung Chennai da leiba Indian Diabetes Research Foundation amasung Dr. K. Ramachandra Diabetes Hospital researcher kayagi report ta study adu da yauke researcher sing aduna phongdoropagi matung inna Missing yamba India, China, US amasung Pakistan kumba leibak singna malem gi oina diabetes naraba miyoi sing saruk yamna namna leiribani study adugi makha tarakpada report amada Pakistan na kumja lising ani yankhai yorakpada US dagi diabetes leiraba miyoi masing lankhakragani hairi International Diabetes Federation puthokpa taraga mathoirak suba diabetes at last edition national regional amasung global diabetes ki oiba changsing adu kumja lising ani kunmari oina data pirakpani lunena kumja lising ani yankhai fawbagi projection su yauri kumja lising ani ga manga dagi na lising ani kunmari fawbagi marakta lebak amasung territory chani ga 35 da chathakhiba study
294 ꯍꯦꯟꯕꯔꯣꯝ ꯑꯦꯂꯥꯏꯟꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯤꯄꯣꯔꯠ ꯑꯁꯤ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯄꯅꯤ꯫ ꯁ꯭ꯇꯗꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯨꯝꯖꯥ 2024ꯗ ꯑꯍꯜ 7ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯗꯥꯏꯕꯦꯇꯤꯁꯀ ꯂꯣꯏꯅꯅ ꯂꯩꯔꯤ꯫ ꯀꯨꯝꯖꯥ 2024ꯗ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯕ ꯑꯍꯜꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯃꯤꯂꯤꯌꯟ 500 ꯍꯦꯟꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2050 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯂꯤꯌꯟ 900 ꯌꯧꯕ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯅ ꯁ꯭ꯇꯗꯤ ꯑꯗꯨꯒꯤ ꯑꯏꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯝꯖꯥ 2024ꯗ ꯆꯩꯅꯥꯗ ꯆꯍꯤ 10ꯗꯒꯤꯅ 69 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 199ꯗ ꯗꯥꯏꯕꯦꯇꯤꯁꯀ ꯁꯥꯒꯣꯟꯅꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯃꯤꯂꯤꯌꯟ 40 ꯑꯃꯁꯨꯡ ꯌꯨꯑꯦꯁꯅ ꯃꯤꯂꯤꯌꯟ 38 ꯑꯣꯏꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯗꯥꯏꯕꯦꯇꯤꯁ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯅꯨꯡꯗ 5 ꯊꯣꯛꯄꯒꯤ 4 ꯆꯥꯗ 30.64%ꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯌꯥꯝꯅ ꯂꯩꯇꯕ ꯑꯃꯗꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅꯁꯨ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯂꯣꯏꯅꯅ ꯆꯍꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄꯒꯤ ꯃꯤꯡꯗ ꯆꯤꯟꯖꯥꯛꯀꯤ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯤꯕ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯁ꯭ꯇꯗꯤ ꯑꯗꯨꯗ ꯅꯨꯄꯤ ꯃꯁꯤꯡꯗꯒꯤꯅ ꯅꯨꯄꯥ ꯃꯁꯤꯡꯅ ꯍꯦꯟꯅ ꯗꯥꯏꯕꯦꯇꯤꯁ ꯑꯁꯤ ꯅꯥꯔꯤ꯫ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤ ꯐꯥꯊꯅꯕ ꯑꯍꯦꯟꯕ ꯈꯣꯡꯊꯥꯡ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯤ꯫